Tamenglong district ki manung chanba Daivaizang khulda kuki Mizo militant group amagi Cadres singi marakta khut thoknabada commander ama yauna militant manga sire hairi khut thoknabagi thokdok asi ngasi ahing nongyai matung pung anirom tarakpada chain kuki Mizo army Ckma gi Cadres singi marakta thokhibani hairi laikhidraba militant manga adudi militant group asigi commander Saiboy Kadar Alex Pongba Rambo amasung Ringoni Laikhidraba Cadres Singh adu chahi taraga mangadagi na taraga taret fawgi manungda leiba ngaktani hairi Impact News na fangba pawda Laikhidraba militant manga si yauna Daivaizang village da Kadar mapan leibani leiminariba makoi mapun gi manungda Kadar Marina duty tawduna leihoraga commander Saiboy yauna atopa mangana camp manungda tumbani makoi mangana tumlingaida lub asimaki Kadar Marina nongmaina kaptuna hatkibani hairi Loinana militant mga adu halamlaga atopa militant mari aduna kutlay puraga chain kre hairi hauzik fawgi oina kari maramdagi kari hairiba thogdok asi thokibano haibagi chapchaba report fangdri adubu makoi maselgi marakta ningai sangdanaba leibadagi thogdok asi tholokpa oigani haina thajanari ningsingba yabadi chaliba chahi asigi June 13 da Churchanpurda Kuki National Army gi Commander in Chief Thapi Haukiv amadi mahaki bodyguard oiba Kadar ani United Kuki National Army UKNA na ambush tawduna hatkibagi thogdok laikhrabani